Babysana misi khongjang hanba leite ngasina thangmaiband ban hayengna Manipur ban. Mahairoi Babysana misi ga langla langjin puthokadabani haina taksinduna hayeng thangmaiband gi mafam pumbada ban kaukre aduga mathang numittana Manipur pumba general strike tawragani haina lokthokre. Misi asigi mayokta semkiba JAC na sinduna ngasi nungthil thar grounds complex ta thangmaiband da leiba Youth Club Maira Paibi Lupsing yauna miyamgi oiba mifam ama pangthoktuna hairiba khongjangsin asi sangsinaba warep laukibani. Mifam loiraba matungda JAC gi convener Thingnam Chitranjana Thadorakpa Serol amana hai hayeng sagolse numikki ayuk pung 3 tagi numidang pung 3 fauba thangmaiband mafam sinba thungna ban tawgani. Makha tana lakliba iraigi ayuk pung 5 dagi ahing nongyai fauba Manipur pumba general strike kaure. Loinana ngasi numidang thaudagi mairagi khongchat amasum satnanaba warep laure haina serol asina makha tarakli. Nupi masa asi laikidaba numit kunga mathoini suraklaba fauba laingakna karigumba langlan langjin natraga mi hapa puthokpa ngamdaba asi yamna laibak thibani amadi laingak laitabaga pangkhakni haina su phongdorakli. Mifam aduga iroinana miyamnai human chain semdana khongjang sangsinki mari lainaba pau amana Mahairoi Babysana misi gi langlan langjin puthoktuna achumba wayel phanghanaba loinana mahoksagi fibamda hanjin hanbiyu haina taksinduna ngasi Standard Robert Higher Secondary School gi oja amadi staff singna Kanchipurda laiba campus mamangda wakat mifam famkhre. Mifam aduda saruk yakiba Nefram Sorojini Kaubi oja amana hai aikoigi Mahairoi Babysana laikidaba asi yamna laibak thiba amadi thamoi sokningai oiba amani misi asigi langlan langjin puthoktuna achumba wayel phanghanbiu maramdi haujuk school asi thingjinbadagi Mahairoi kaya mahai tamba phangdri aduga masida thabak tawjariba aikoisa awaba mayoknari. Mahairoi amadi ozagi mari thadatpiriba asi handoktuna mahoksagi fibamda lakhanbiu haina mahakna makha takhi. Amaromda Standard Robert ki Mahairoi Babysana gi misi ga mari lainana semkiba JAC na ngasi numidang thangmaibanda maira gi rally satnaba tharang tawbuda police na thugaikre amasum JAC gi co-convener su fagatkre. Ngasi numidang pung 8 lom tabada miyamna thau ground gi maira gi rally satnaba tharang tawbuda Imphal East amasum Imphal West gi apunba police kangbu amana mokbom kapsinduna thugaiki amadi lairak sangduna rally tholakpa sing thugaiki hairi. JAC gi co-convener Laisangtem Pratap mahakki mayumdagi police na fagatkibaga loinana JAC gi thaupubasingi mayum sangdana koithi thiki hairi. Babysana gi haksang anirak suba oina postmortem tawbada yaukiba Dr. N Sarat amasum advocate ngangom Tes Kumar su police na fagatkre haina atopa paugi likhun amana phongdoragli. Adum oinamak Manipur police na di miyoising asi fade hairi. Ningsingba yai masagi sahi taraga marirom surabi class 7 tamlibi thangmaiband mesnam laikhaidagi ningthaujam Babysana mamang thagi taraga 9 ga ayukda Kanchipurda laiba Standard Robert Higher Secondary School gi hostel manungna singningai oina thauri yalaga sirambani.